Online Manipuri Ayuki Pao Yengbiriba Pumnamak Puthoi Laisramna Khurumjari Ahanbada Maroiba Pao Uyokching da Security Singlainaba Lambi Sembagi Khongdang Changsilamba Adu Handokre Imphal East District Lamlai AC Yangpok Police Station gi manung chana laiba Uyokching da Kukida Hwba Namakon Saduna Lairaga Thangnaba Maitei Khulsingda Nongmay amadi bom kapsenduna yamna toina landarakhiba adu Manipur lengana takthokpagi thabak paikhatuna mafam adu yauba fawba lambi semduna Central Security Forcing lehanduna yangang pokpi thamna pokpi sana sabi amadi sabungko khunaugi khunja singna ahing yarektuna khongjang chingsinkhiba adu numit mangani gi oina handokre hairi yangang pokpi Village Development Committee gi Secretary na Pao sida phongdorokpagi mantung innadi hiramasigi matangda ngasi ayu pung 10 makhai taba Matamda Yangang Pokpi Police Station da Manipur Police ki DIG Herojit Imphal East Additional SP Herojit Yangang Pokpi Police Station ki OC Imphal East Police ki SDPO amadi BSF ki masang naiba thaupuba ama yauna khun mari gi khun puba sing maira paibi sing amadi palem nongada gi luchingba sing yauna pangthokhiba mifam da aduda khunja singna lenga ki mafam da thamliba davi sing adu thabak da onthokani haina thajaba pibadagi numit mangani khongjang handokpa haina yanakhibani hairi Khunja singna thamkhiba dabi sing adudi yangang pokpi amadi thamna pokpi Uyokching mathaktagi Kuki sing laishinba asi lauthokpa ani subada lambi semliba asigi awatpa saruk sing loishinba loinana ching mathakta permanent camp ama Imphal East Administration gi laiba CRPF BSF oina lehenba ahum subada natum sing sana sabi mamang ching dasu post ani Imphal East Administration gi makhada CRPF BSF hangdok piba aikoi gi mera pai bising na changsil lamba khongjang handok pa loina na lambi sembagi thaba asin numit mangani fawbagi manongda pangthok piba amadi manga suba warefta kariguma thabak sing asi numit mangani gi manongda thabak oina pangthok piraktrabadi makha taba akanba khongjang Manipur da lairiba SSO sing amadi mera pai bilup singa khongjang changsinba sini ngasigi mifam madu mai pangna pangthokpa ngamkhiba asi lamlai kendragi MLA KS ibom chana joba thodang lobi khibadagini loinana MLA na lawkhiba thodang asi busu ngasigi mifam da saruk yakhiba Khunja marige khunja singna thagatpa phongdoraki Technobal District ki Kuki Lufmari na Manipur gi Governor Ajay Kumar Balada Kuki Jogi Oiba Union Territory ama pibi naba iba cherol pi dun taksin kre More da lakhiba Manipur gi Governor Ajay Kumar Balada Hill Tribal Council More Kuki NP Technopal Kuki Chief Association Technopal District amadi Kuki Student Organization Technopal District ki President singna khuyek pi dun pisin khiba memorandum aduda masing yamba maitei na saugatpa Manipur Sarkar na nakoina nangak selaga maitei sing na Manipur gi konung Imphal da laiba Kuki Jo singi yum kai sing manghanbaga loinana yum sing asidagi manchang pumba lut tawbikre Kuki singi mathakta chatharakpa thabak thoram asi asuki matik tamthikre madugi Kuki sing na amuk hana tampakta laktuna maitei gi marakta khundaba oithoklaroi Kuki Jo singi hingjanabagi amata ngairaba pambai ama hairagadi Manipur tampaki wangmada Kuki Jo gi Oiba separate administration ama union territory gi thakta sembiduna Maromdom lengak chabana oigani maitei singbu Kuki singi Oiba political settlement ama puraktriba makhai chingda amu hana khunda hanna honarakpa khudingmak ki singna yaba ngamloi New Delhi gi maikei degi Kuki singi political solution ama puraktriba makhai Indo-Myanmar region da Santi Amasung Mara chetpa fibam lehenba ngamloi haiba fibam asi mayek sengna khangadabani Manipur Sarkar na puthorakpa maitei gi hakchinba group arambai tengol amadi Maitei lipun na chingba organization sing asi Bharat Sarkar na aina yadaba luf amani haina lauthokpaga loinana makhoi gi thabak thoram sing khudakta thingadabani karigumba makhoi bu chautha thaduna thamlabadi hawjik tholiba hingsa gi thodok sing asi leptana thokhigani Kuki Jo miyamna Manipur chingi mafam amata da maitei singbu amuhana khunda hanaba policy amata yaba ngamloi Imphal da laiba Kuki yum amasung lanthum pumna mangak senduna thamle haibagi thak adu yaudriba fawbadi More yauna Kuki area da lairiba maitei singi lanthum pumna mangmang takhanbagi thawong sing chathagani masiga loinana More da additional deputy commissioner gi office hangduna hanagumna amuk mathau tawhanduna border town asigi miyamna thengnariba khudongcha daba sing kohanna bahona biu haina memorandum asina makhatari Sanapati District Headquarters da lairiba Mare mai liangmai village ta makhoi maselam gi chayna bagi matang da chawna khana choina bathokre yum kaya thugai kre thawdo du liangmai luching basing na tamai da liangmai people's convention yaring manung luching basing leite bagi khudong cha balawraga NACN IM gi Sapo Maram region gi kangbuna JCB puduna laklaga chatharam khibani hairi press na phangba paw gi matung inadi Mare mai
ꯔꯦꯝꯀꯥꯃꯥꯏ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯆꯍꯤ 2024ꯒꯤ ꯅꯣꯕꯦꯝꯕꯔ 12ꯗ ꯃꯔꯦꯟꯃꯥꯏ ꯂꯤꯌꯥꯡꯃꯩ ꯂꯦꯟ ꯀꯃꯤꯇꯤ ꯑꯦꯟ ꯑꯣꯊꯣꯔꯤꯇꯤꯗ ꯑꯏꯕ ꯆꯦꯔꯣꯜ ꯊꯥꯗꯨꯅ ꯃꯔꯦꯃꯥꯏ ꯔꯦꯝꯀꯥꯃꯩ ꯚꯤꯂꯦꯖꯀꯤ ꯑꯦꯔꯤꯌꯥꯗ ꯌꯨꯝꯀꯩ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯅꯕ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯏꯚꯤꯛꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯃꯩꯔꯥꯃꯥꯏ ꯔꯥꯝꯀꯥꯃꯩ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ, ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ, ꯂꯤꯌꯥꯡꯃꯩ, ꯄꯥꯎꯃꯥꯏ, ꯃꯥꯎ, ꯖꯦꯃꯩ, ꯔꯣꯡꯃꯩ ꯇꯥꯡꯈꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯟꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯕꯗꯒꯤ ꯃꯔꯦꯃꯥꯏ ꯔꯥꯝꯀꯥꯃꯩ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯤꯆꯪꯗ NACN-IM ꯒꯤ ꯁꯥꯄꯧ ꯃꯔꯥꯝ ꯔꯤꯖꯟꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯛꯂꯒ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯊꯕꯛ चꯠꯊꯔꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ NACN-IM ꯒꯤ ꯖꯥꯂꯤꯌꯥꯠ ꯔꯤꯖꯟꯒꯁꯨ ꯆꯥꯎꯅ ꯆꯌꯦꯠꯅꯕ ꯂꯩꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫